ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯕꯨꯡꯆꯥꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯔꯨꯖꯣꯅ ꯂꯥꯛꯄꯅꯦ ꯖꯒꯣꯏ ꯇꯝꯐꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯌꯨꯝꯁꯤꯗ ꯆꯪꯅꯤꯡꯗ ꯅꯪꯁꯨ ꯑꯃꯨꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯔꯝꯕꯗꯨꯗ ꯌꯦꯠꯅꯤꯡꯗ꯭ꯔꯕ ꯅꯪ ꯆꯟꯗꯣꯟꯗꯨ ꯌꯥꯝ ꯐꯖꯩ ꯅꯪ ꯆꯟꯗꯣꯟꯗꯨ ꯎꯔꯗꯤ ꯃꯣꯏ ꯌꯥꯝ ꯌꯥꯝ ꯍꯔꯥꯎꯔꯝꯃꯅꯤꯕꯨ ꯀꯩꯅꯣ ꯒꯥꯝꯆꯥ ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯅ ꯆꯟꯗꯣꯟꯁꯤꯗꯤꯅꯦ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯩ ꯁꯨꯝ ꯊꯤꯜꯂꯛꯄ ꯋꯥꯅꯤ ꯗꯥꯏ ꯐꯕꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯅꯣꯏ ꯖꯒꯣꯏ ꯇꯝꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯅ ꯖꯒꯣꯏ ꯇꯝꯐꯝꯁꯤꯅ ꯑꯃꯨꯛ ꯅꯣꯏ ꯒꯥꯝꯆꯥꯒꯤ ꯑꯃꯨꯛ ꯑꯣꯏꯁꯜꯂꯦ ꯅꯪꯅ ꯆꯟꯗꯣꯟꯅꯣ ꯀꯩꯌꯣ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯕ ꯉꯥꯏꯈꯣ ꯗꯗꯥ ꯀꯩꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯗꯗꯥ ꯀꯧ ꯍꯥꯏꯕ ꯍꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯌꯥꯕ ꯄꯤꯒꯦ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯧꯕꯒꯤ ꯀꯧꯔꯛꯀꯅꯣ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯩꯅꯣ ꯑꯩ ꯀꯩꯗ ꯁꯣꯏꯈ꯭ꯔꯒꯦ ꯑꯗꯨꯗ ꯑꯩ ꯈꯪꯗꯦꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯨꯕꯣ ꯍꯥ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯅꯥꯅꯣꯅ ꯍꯪꯖꯔꯤꯕ ꯃꯤꯅꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯩꯁꯜꯂꯒ ꯌꯥꯝ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯦ ꯈꯪꯕ ꯑꯩ ꯅꯪꯅꯁꯨ ꯁꯨꯌꯦꯡꯅꯤꯡꯗꯦꯅꯦ ꯆꯠꯈꯣ ꯀꯥꯏꯗꯅꯣꯃ ꯑꯩꯅ ꯍꯣꯔꯦꯟ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄꯗꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯈꯪꯕ ꯋꯥ ꯉꯥꯡꯗ꯭ꯔꯁꯨꯅꯦ ꯏꯍꯣꯡ ꯏꯇꯧꯁꯤꯅ ꯈꯔ ꯈꯪꯅꯖꯩ ꯀꯣ ꯔꯥꯙꯥ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯨꯁꯤ ꯂꯥꯎ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯁꯨ ꯅꯪꯅ ꯌꯥꯗꯦ ꯑꯩꯁꯨ ꯅꯪ ꯉꯥꯏꯕ ꯀꯨꯏꯔꯕꯅꯤ ꯂꯥꯛꯑꯣ ꯑꯁꯤꯗ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯔꯥꯙꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯃꯁꯦ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯍꯩꯅꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯅꯪꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯅꯤ ꯁꯥꯎꯕꯤꯔꯅꯣ ꯃꯣꯏ ꯑꯇꯩ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯍꯩꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯑꯣꯖꯥꯅ ꯇꯝꯕꯤꯔꯣ ꯌꯦꯡꯉꯨꯁꯦ ꯊꯣꯏꯕꯤꯁꯦ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯃꯌꯥꯅꯨꯁꯨ ꯌꯥꯎꯕ ꯀꯩꯗꯧꯒꯦꯕ ꯒꯥꯝꯆꯥ ꯊꯣꯏꯕꯤꯁꯦ ꯐꯖꯅ ꯌꯦꯡꯉꯨꯁꯦ ꯑꯗꯣ ꯊꯣꯏꯕꯤꯁꯦ ꯅꯌꯨꯝ ꯌꯧꯁꯜꯂꯦ ꯑꯗꯣ ꯅꯪ ꯆꯥ ꯁꯝꯗꯤ ꯂꯧ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯗꯥꯏ ꯑꯩꯒꯤ ꯁꯦꯜ ꯁꯔꯨꯛꯇꯨ ꯄꯤꯔꯛꯑꯣ ꯑꯁꯣꯝꯗꯅꯦ ꯅꯇꯩ ꯑꯃꯅ ꯉꯥꯏꯕꯗꯅꯦ ꯑꯩ ꯍꯧꯅꯩ ꯁꯥꯎꯔꯝꯃꯅꯤ ꯑꯃꯨꯁꯅꯥ ꯅꯪꯁꯤꯗꯤ ꯑꯩꯒꯤ ꯑꯃꯨꯆꯥ ꯅꯪꯅ ꯃꯔꯣ ꯑꯃ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯑꯥꯗ ꯊꯣꯏꯕꯤꯑꯅ ꯌꯦꯡꯅꯔꯤꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀ꯭ꯔꯤꯁꯅ ꯁꯥꯕ ꯑꯃ ꯐꯝꯃꯤꯁꯤ ꯎꯔꯕ꯭ꯔꯥ ꯑꯁꯤꯅ ꯑꯗꯨꯝ ꯄꯨꯒ꯭ꯔꯗꯕꯅꯤ ꯃꯤ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯆꯠꯂꯣ ꯅꯪ ꯑꯣ ꯑꯩꯒ ꯈꯪꯅꯩꯁꯦ ꯈꯪꯍꯟꯕꯗ ꯌꯥꯝ ꯀꯤꯕꯩ ꯋꯥꯅꯤꯅꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯆꯥꯗꯣ ꯈꯔ ꯖꯥꯊꯤꯕꯩꯅꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯪ ꯁꯥꯎꯔꯛꯀꯅꯨꯀꯣ ꯀꯩ ꯋꯥꯅꯣ ꯅꯣꯏ ꯖꯒꯣꯏ ꯇꯝꯐꯝꯗ ꯀ꯭ꯔꯤꯁꯅ ꯁꯥꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯦꯛ ꯂꯣꯟ ꯊꯧꯔꯝ ꯇꯧꯋꯦ ꯍꯥꯏ ꯆꯨꯝꯕ ꯀꯅꯥ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯖꯒꯣꯏ ꯌꯥꯝꯅ ꯍꯩꯕꯤ ꯍꯣꯏ ꯔꯥꯙꯥ ꯁꯥꯕꯤꯗꯨꯔꯅꯦ ꯑꯩꯃ ꯃꯩꯇꯩ ꯅꯤꯉꯣꯜꯗꯣ ꯌꯥꯏ ꯃꯃꯥ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯗꯤ ꯌꯥꯏꯍꯦ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯏꯃꯧ ꯅꯨꯄꯤꯗꯤ ꯃꯁꯛ ꯐꯖꯕ ꯐꯪꯗꯧꯔꯦꯗꯅ ꯑꯩꯕꯨ ꯅꯪꯇꯒꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤꯕ ꯑꯩꯒꯥꯝꯆꯥꯒꯤ ꯅꯥꯄꯜꯗꯣ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯅꯃꯪꯗ ꯐꯥꯎꯃꯪꯅꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯦ ꯈꯟꯗꯣꯛꯑꯁꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯔꯥꯙꯥ ꯁꯥꯕꯤ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏꯁꯨ ꯔꯥꯙꯥ ꯁꯥꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪ ꯉꯁꯤ ꯇꯩꯁꯤ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯇꯩꯁꯤ ꯀꯩꯅꯣ ꯅꯪꯕꯨ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕꯒꯤ ꯌꯣꯜꯂꯛꯄꯒꯤ ꯃꯍꯩꯔꯣ ꯑꯩꯒꯤ ꯇꯥꯆꯧꯅ ꯉꯁꯤ ꯇꯔꯦꯠ ꯊꯥꯗꯣꯛꯇꯨ ꯆꯠꯈꯤꯕꯁꯦ ꯑꯩ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯑꯩ ꯂꯥꯟꯗꯦ ꯄꯥꯕꯨꯡꯆꯥ ꯂꯥꯟꯗꯦ ꯅꯪ ꯁꯤꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯤ ꯀꯔꯤꯅꯣ ꯉꯥꯏꯈꯣ ꯅꯪ ꯏꯃꯨꯡ ꯆꯪꯕ ꯌꯥꯔꯣꯏ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯑꯁꯤꯕꯒꯤ ꯃꯆꯥꯁꯨ ꯅꯪ ꯁꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯦ ꯅꯪ ꯂꯩꯀꯥꯏꯁꯤꯗ ꯉꯥꯡꯅꯔꯤꯁꯤ ꯅꯪ ꯇꯥꯔꯦꯗꯅ ꯅꯪꯗꯤ ꯂꯝꯖꯥ ꯁꯔꯥ ꯄꯤꯇꯠ ꯄꯥꯇꯠꯄ ꯃꯆꯥꯅꯦ ꯁꯥꯏꯀꯜ ꯆꯠꯂꯣ ꯄꯥꯕꯨꯡꯆꯥ ꯌꯥꯔꯣꯏ
ꯑꯩꯒꯤ ꯏꯆꯥꯗ ꯀꯅꯥꯃꯠꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯀꯅꯥꯅ ꯊꯤꯡꯒꯅꯤ ꯀꯅꯥꯅ ꯊꯤꯡꯒꯅꯤ ꯂꯥꯎ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯊꯤꯡꯒꯗꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯑꯩ ꯊꯥꯡꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯗꯥꯏꯐꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯅꯪꯅ ꯆꯥꯅꯤꯡꯒꯗ꯭ꯔꯥ ꯆꯥꯅꯤꯡꯉꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯁꯨꯝ ꯂꯩꯔꯛꯄꯅꯤ ꯌꯥꯅꯤꯗ ꯑꯦꯒꯥꯝꯆꯥ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯅꯣꯏ ꯑꯦꯒꯥꯝꯆꯥꯗꯨꯗꯤ ꯌꯥꯎꯗꯦꯅ ꯊꯤꯜꯂꯨꯅꯦ ꯊꯤꯜꯂꯨꯅꯦ ꯑꯩ ꯅꯣꯏꯗ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯗꯥꯏꯐꯕ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯈꯪꯅꯔꯝꯃꯕ ꯑꯩꯗꯤ ꯅꯪ ꯅꯃꯥꯡꯗ ꯁꯤꯔꯦ ꯈꯪꯉꯨ 이제 어떻게 와놨디 다무나 아이문다 그돌아 마피니 아버두다 마디 이치대기 우라라가 미래이 보이래 너희기 깨나 오이나봐도 따닝드려 야래 이남마 아이스 시그마 파넥도 레이바 감다바 나티 나때 낭부 아이코이 가이구나 돈비 오이가니나 부살라이시부 망골자우기 마짜누피 레이때 아이세 망골자기 마스타니 피니 망골자우기 마짜누피 오이라디네 아이디네 망골자우 하이바도 마콩다기나 마콕뽀바 칸바미니 낭시 망골자우기 마짜누파 누피 하이락 만바 말레 하이바도 낭 오이라 잘로 오이람니 sakta지 너 아이기 페넥데 암따 빰사드레 임스티 야 해 이놈아들가 인사해 마세 해 어이! 개인을 벗어갑니다! 어이! 개인을 벗어갑니다! ꯉꯛꯄ꯭ꯔꯥ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯅꯪꯅ ꯈꯪꯅꯤꯡꯅ ꯍꯪꯕ